Opposition की मरकत सही अनब लेखिबा CM की पोस्ट की मतंग यानदबन मिखल की रिजल्ट सोनखी लालू यादव की मचानुपी पॉलिटिक्स की पथारग नायख्री बिहार मिखल की रिजल्ट INDIA ब्लॉक की परफॉर्मेंस थी ब्लॉक की लीडरशिप की मतंग मियाम नुंगनांग फोंदोनरखै बिहार मिखल की मंगोइन स्टेट असिद ओपोजिशन की कैंपेन पांथोकनब होनबद ओपोजिशन की मपांग ओइरिबा पार्टीसन की मरकता वाखलोन मानदब लेखिबा अमसुं ओपोजिशन की चीफ मिनिस्टर की कैंडिडेट कनाना ओहनगदगी हाइबगी मतंगदा नॉमिनेशन की थबक थोरमसिंग हौब फावबदा मेन ताब ngamkidaba duna mikhal asida opposition की परफॉर्मेंस उनखी हैना एजेंसी की पाउन फोंदोकली opposition की कैंडिडेट सिंह खंगतपा अमसुम सिट येनबगी की थबकसु अरोइब पुंखमना तौखिबना मरम ओइरगा opposition vote थादगदबा वोटर क्या की मार्क सममनबो हनखि मसीद नतना RJD अमदी कांग्रेस ना थौरी सिंबी सनबगुम अंगम तानखिबा अमसु कोन थंगदा RJD की तेजस्वी यादव खक्तमक CM ओहनगनी हाइना opposition ना खंगौदना लाउथुरखिबदुना मिखल सिगी परफॉर्मेंस ओनखि हैरि सयनब क्याशन मरम ओइरगा मिखल सिगिदमक opposition ना कैंपेन तौबगी मतम सुपनगी नुमित तरागतर इनिदम फंखि कांग्रेस की मैकेदा कुमजा इंग्लिशिंग अनि कुनगी बिहार मिखल दा कांग्रेस की कैंडिडेट ओइना माइ पाखिबा मिय क्याबो हंदकी मिखल सिदा कैंडिडेट ओहनदनबा लौखिबा फिरे बदुना कांग्रेस की परफॉर्मेंस ओनखिबने हैरि नकल अमरमदा मिखल असिदा RJD की परफॉर्मेंस हानदगी असुकी मति हंथरखरबा मतुंग पार्टी असिगी सिप लालू यादव की इमुंग मनुंगी ओइबा ड्रामा कंखलखरे लालू यादव की मसानुपी रोहिणी आर्सियाना माक पॉलिटिक्स तगी पोथारगनी अमसुंग मापा लालू अमदी मयामबा तेजस्वीगा मरी तत्नरगनी हाइना मियामदा लौथोखरे रोहिणी की वाफम कारीदगी फोंदोरखिबनो हाइबा मयेक्शन खंगमंगमदरबसु रोहिणीना RJD की माइथीबा सि तेजस्वी यादव की एडवाइजर सिंह थोकवनबनी हाइना फोंदोखिबा लेखे पाकिस्तान की खैबर पख्तूनख्वा प्रोविंस सिक्योरिटी फोर्स न ऑपरेशन सथदुना टेररिस्ट कुनगतरु हाखरे पाकिस्तान सिक्योरिटी फोर्स न अककनब पाव फंगबदगी खैबर पख्तूनख्वा प्रोविंस की बाजुर कोहट अमसुम करक डिस्ट्रिक्ट थीबहुम की थबक सथखिबदा टेररिस्ट कुनगतरु हाखरे डिस्ट्रिक्ट सिंह अदुर सथखिबा तोवान तोवान ऑपरेशन सिंह अदुदा टेररिस्ट कुनगतरु हाखिबदु हंदकता इस्लामाबाद लेबा कोर्ट अमगी ममांग बॉम्ब पखायंदुना मियोय क्या सियनखिबदुगी मतुंगदनी हारि बाजुर डिस्ट्रिक्ट की गदर खुंगंग मसिंग यामलबा टेररिस्ट लोटुना लैरि हाबिगी अककनबा पाव फंगबदगी सिक्योरिटी फोर्स ना खोंगलै थुना ऑपरेशन सथबाउखिबने ऑपरेशन अदुदा टेररिस्ट कुनगनि थु हाटकी हाइनसु सिक्योरिटी फोर्स न फोंदोखि ट्राइबल की लम ओइबा गदर खुंगंग टेररिस्ट सिंगना ट्राइबल लीडर्स सिंगी मतेंग लोइनना लोटुना लैरि हाबिगी अककनबा पाव ताबदगी ऑपरेशन अदु सथखिबने टेररिस्ट सिंग अदुना मफम अदु लैरिबा खुंचा सिंगबु हानन अतप मफम अमद थाइदो हनखिबग लोइनना सिक्योरिटी फोर्स न ऑपरेशन सथखिबा मतमदा खुंग अदुना लैरिबा युम सिंगदा मिसम अमत लैरमखिदबना मिसम सिंगी मथक असो अपन अमसुं खुदोंग थीबा मत यावखिदि हैनसु सिक्योरिटी ऑफिशियल न मखा तरखलि सिक्योरिटी फोर्सेस न थमलाको पाउदबमदा पाकिस्तान लेंगा अमसुं सिक्योरिटी एजेंसी सिंग अमत ओइना लेबा अदुदा टेररिज्म की थबक थोरम सिंग मपुंग फाना मुथनबगी पनमदा अखनब ऑपरेशन सथखिबने अमदि टेररिस्ट मपुंग फाना मुथत्रिबा फाव ऑपरेशन मखातना सथखिगने हैरि कोहट डिस्ट्रिक्ट सिक्योरिटी फोर्स ना रूटीन पेट्रोल सथरिंगैदा टेररिस्ट सिंगना बजेट खेल मनाक सिक्योरिटी फोर्स तमना नोमै कापसलखि खुदक सिक्योरिटी फोर्स न खुद हनबदा टेररिस्ट अहुम सु खुदक सिखि हैरि अतोप थाउदो अमदना सिक्योरिटी फोर्स न अककनब पाव फंगबदगी करक डिस्ट्रिक्ट की मीर कलाम बंदार थीबहुम की थबक सथखि थीबहुम बादु तोंगान तोंगान केस सियनब टेररिस्ट अमसु हाटखि हैना काउंटर टेररिज्म डिपार्टमेंट की वांग लोइना फोंदोखि पुलिस ऑफिसर्स थमलक पोरोलमदा टेररिस्ट करम करम नेटवर्क मरी लेने हैबदु मसक खांगदोनब थिगतपगी थबक सिंग सथरि हैरि हौखिबा सयोलदसु खैबर पख्तूनख्वा प्रोविंस ता सथखिबा तोंगान तोंगान ऑपरेशन अनिदा टेररिस्ट अहुमसु हाटखि हैरि डिफेंस फोर्स न एम्बुश तौदना हुंता लानमी यंखै हाइक्रे तरागा मंगाना फाखरे रेजिस्टेंट फोर्स न हुंता लेंगा की मिखल अथिंगबा पीगनी लौथोखरे मेमर हुंता की मेयक लान होरिबा पीपल डिफेंस फोर्स PDF ना सागाइंग रीजन दा हुंता लानमी की मथक अचौब एम्बुश सथदुना हुंता लानमी यांखै हाटक्रे अमसुम तरागा मंगाना फाजिनख्रे हैरि सागाइंग रीजन की कांताबालू अमसुम खिन यू टाउनशिप की ngamkhai मनाक हुंता लानमी अमसुम मपांग ओरिबा PU सोते मिलिशिया की अपुनब मियोय सामना साब मिलिटरी कलम अमगी मथकता PDF
ꯌꯨꯅ ꯂꯨꯝꯗꯨꯅ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯀꯌꯥ ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ PDF ꯌꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯃꯊꯛꯇ PDFꯅ ꯄꯨꯡ 3 ꯑꯀꯟꯕ ꯂꯥꯟꯗꯥꯁꯤꯡ ꯆꯠꯊꯈꯤ ꯀ꯭ꯂꯣꯁ ꯔꯦꯟꯖ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯃꯄꯥꯡ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ PU ꯁꯣꯇꯦ ꯃꯤꯂꯤꯁꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯗꯤ PDFꯀꯤ ꯂꯥꯟꯗꯥ ꯑꯗꯨꯗ ꯀꯂꯝ ꯑꯗꯨꯕꯨ ꯂꯨꯆꯤꯡꯂꯤꯕ ꯀꯃꯥꯟꯗꯔ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ ꯍꯥꯏꯗꯤ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯃꯄꯥꯡ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ PU ꯁꯣꯇꯦꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯟꯇꯥꯕꯥꯂꯨꯒꯤ ꯋꯤꯇꯣꯗꯥꯒꯤ ꯈꯤꯟꯌꯨ ꯇꯝꯅ ꯂꯥꯛꯄꯗ ꯇꯝꯊꯤꯔꯕ ꯂꯥꯟꯗꯥꯗ ꯆꯠꯊꯈꯤꯕꯅꯤ ꯂꯥꯟꯃꯤꯒꯤ ꯀꯂꯝ ꯑꯗꯨ PU ꯁꯣꯇꯦ ꯐꯥꯏꯇꯔꯒꯤ ꯌꯨ ꯋꯥꯁꯥꯋꯥꯅ ꯂꯨꯆꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯤ PDFꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤ ꯑꯃꯁꯨꯡ PU ꯁꯣꯇꯦꯒꯤ ꯐꯥꯏꯇꯔ ꯀꯌꯥꯁꯨ ꯐꯥꯕ ꯉꯝꯈꯤ PDFꯅ MA1 MA3 MA4 MA6 ꯌꯥꯎꯅ ꯑꯦꯁꯣꯜ ꯔꯥꯏꯐꯜ 28 ꯌꯥꯝꯂꯕ ꯃꯔꯨ ꯗ꯭ꯔꯣꯟ ꯖꯃꯔ ꯄꯥꯋꯔ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯂꯦꯞꯇꯣꯞꯁꯤꯡ ꯐꯨꯒꯠꯄ ꯉꯝꯈꯤ ꯑꯄꯨꯟꯕ ꯂꯥꯟꯗꯥ ꯑꯗꯨ ꯀꯥꯟꯇꯥꯕꯥꯂꯨ ꯌꯦꯌꯨ ꯕꯤꯁꯋꯥ ꯑꯃꯁꯨꯡ ꯇꯟꯖꯦ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ PDF ꯐꯥꯏꯇꯔꯁꯤꯡ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯗꯤ PDFꯅ ꯂꯥꯟꯗꯥ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯅ ꯃꯣꯅꯤꯋꯥꯗ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯅꯣꯔꯠ ꯋꯦꯁꯇꯔꯟ ꯀꯃꯥꯟꯒꯤ ꯄꯤꯔꯣꯀꯣꯞꯁ 3ꯅ ꯕꯣꯝꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯀꯥꯟꯇꯥꯕꯥꯂꯨ ꯈꯤꯟꯌꯨ ꯕꯣꯔꯗꯔꯒꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡꯗ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎꯗꯤ ꯂꯩꯈꯤꯗꯦ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯏꯌꯔꯀ꯭ꯔꯥꯐꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯗꯒ ꯂꯣꯏꯅꯅ ꯁꯒꯣꯜꯁꯨ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯐꯥꯏꯇꯔ ꯖꯦꯠ 2 ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯍꯨꯟꯇꯥ ꯂꯩꯉꯥꯛꯅ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯗ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯕꯤꯍꯥꯔꯒꯤ ꯃꯨꯖꯥꯐꯔꯄꯨꯔꯗ ꯌꯨꯝꯃꯩ ꯆꯥꯛꯄꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯁꯤꯔꯦ 5 ꯁꯣꯛꯂꯤ ꯕꯤꯍꯥꯔꯒꯤ ꯃꯨꯖꯥꯐꯔꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯌꯨꯝꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯁꯤꯈꯤ ꯀꯌꯥ ꯂꯣꯏꯅꯅ ꯑꯇꯣꯞꯄ 5 ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯂꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯨꯖꯥꯐꯔꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁꯨꯆꯤꯇ꯭ꯔꯥ ꯀꯨꯃꯥꯔꯤꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯃꯣꯇꯤꯄꯨꯔ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯌꯨꯝ ꯑꯗꯨ ꯂꯂꯥꯟ ꯁꯍꯧ ꯀꯧꯕ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯩꯗꯨ ꯌꯨꯝ ꯑꯗꯨꯒꯤ 3ꯁꯨꯕ ꯃꯊꯣꯜꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇꯨꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ 5 ꯁꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 5 ꯑꯔꯨꯕ ꯐꯤꯕꯝꯗ ꯁꯣꯛꯈꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯂꯥꯟ ꯁꯍꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯃꯆꯥ 2 ꯌꯥꯎꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈ꯭ꯔꯦ DSPꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯒ ꯐꯥꯌꯔ ꯇꯦꯟꯗꯔꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯩꯗꯨ ꯃꯨꯊꯠꯈꯤ ꯑꯍꯥꯟꯕꯗ ꯃꯩ ꯆꯥꯛꯂꯕꯁꯨ ꯎꯕꯒ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯩꯗꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯐꯥꯌꯔ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ electric short circuit ꯊꯣꯛꯄꯗꯒꯤ ꯃꯩꯗꯨ ꯍꯧꯔꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯅꯔꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯈꯪꯗꯣꯛꯅꯕ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄ ꯊꯕꯛ ꯆꯠꯊꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦꯅꯁꯨ ꯀꯨꯃꯥꯔꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠ ꯑꯦꯗꯚꯥꯏꯖꯔꯤ RAF ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁ ꯃꯅꯤꯄꯨꯔꯗ ꯔꯨꯇꯤꯟ ꯑꯦꯛꯁꯔꯁꯥꯏज ꯀꯟꯗꯛ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠꯇ ꯔꯨꯇꯤꯟ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯑꯦꯛꯁꯔꯁꯥꯏज ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯔꯁꯥꯏज ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯃꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯤꯅꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯁꯟꯗꯣꯔꯛꯄꯁꯤꯡꯗ ꯊꯥꯖꯕꯤꯗꯅꯕ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯅꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ